Hello khurumjari mayam ai asangwa video hadi long video haptaba yam kuire ngasi de hapjarage aduso hangam gi yam haoba Punjab ki recipe haidare Sarson ki saag haibdo Sarson haidi hangam ni dana adu ki saag oina yam hawa recipe ni mayam ado gi hangam sidi yam saawbadi oidriba ko chakoba chatpada marudu puraga hunbaneba ado khar kungna su hulle aduna chawa khara leise sakdoktre de saunga maroba de urum lom daga thabanina yam kana healthy oide haidare de mapan lom thare da nusa mafamda tharaga namu yam thuna lisla mapan sabido toweba aduna ngasina ahanbane ni hetwisi mayam aduga aina kangsoi thongsira aina khalambane ado ngarang se ai bazar chatpada khoi Sarson ki saag da sijinaga ba hinjang ama leireba ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯣꯟꯁꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯂꯩꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯁꯔꯁꯣꯟꯒꯤ ꯁꯥꯛꯁꯦ ꯊꯣꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯅ ꯍꯩꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯏꯟꯖꯥꯡꯒꯤ ꯑꯣꯏꯅꯗꯤ ꯃꯁꯛꯇꯣ ꯊꯤꯅꯦꯕ ꯑꯗꯨꯒꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯗꯨꯒ ꯀꯩꯝꯇ ꯂꯨꯕꯁꯨ ꯅꯠꯇꯦ ꯃꯥꯏꯕꯨ ꯈꯤꯇꯪ ꯃꯇꯝꯗꯤ ꯆꯪꯉꯦ ꯃꯌꯥꯝ ꯌꯥꯝ ꯌꯥꯝꯃꯤꯗꯣ ꯀꯨꯡꯃꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯈꯔ ꯐꯨꯛꯇꯣꯛ ꯆꯥꯔꯒ ꯂꯤꯡꯊꯣꯛ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯒꯨꯝꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯠꯊꯈꯤꯕꯗ ꯌꯥꯝ ꯊꯣꯛꯇꯦꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝꯗꯤ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯁꯨ ꯑꯅꯤꯈꯛꯇꯪ ꯍꯥꯏꯗꯤ ꯇꯦꯡꯀꯣꯠ ꯑꯅꯤꯒꯤ ꯆꯥꯡꯗ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯑꯩꯅ ꯑꯉꯥꯡꯅ ꯆꯥꯕ ꯍꯩꯅꯗꯧꯕ ꯍꯤꯟꯖꯥꯡ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯩ ꯍꯤꯛꯑꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯨ ꯑꯩ ꯈꯔ ꯎꯠꯂꯛꯀꯦ ꯁꯤꯅ ꯄꯥꯂꯛꯅꯦ ꯄꯥꯂꯛꯁꯤꯁꯨ ꯐꯖꯅ ꯈꯔ ꯆꯥꯊꯣꯛꯑꯅꯤ ꯃꯅꯥꯈꯩ ꯑꯗꯩ ꯁꯤꯅ ꯇꯤꯜꯍꯧꯁꯦ ꯍꯧꯖꯤꯛꯀꯤ ꯍꯤꯟꯖꯥꯡꯗꯨꯗ ꯁꯤꯖꯤꯟꯅꯗꯧꯕꯗꯤ ꯅꯠꯇꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯁꯤꯗꯩꯁꯨ ꯈꯔ ꯍꯦꯛꯈ꯭ꯔꯒꯦ ꯇꯧꯕꯅꯦ ꯇꯤꯜꯍꯧꯁꯤꯁꯨ ꯃꯔꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟ ꯆꯣꯡꯉꯛꯄꯗꯣ ꯑꯗꯨꯅ ꯊꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯠꯅ ꯊꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒꯅꯦ ꯃꯁꯥ ꯃꯇꯣꯟꯗ ꯇꯨ ꯂꯩꯌꯦꯕ ꯑꯗꯣ ꯁꯤ ꯍꯥꯎꯕ ꯌꯥꯝ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯕ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯈꯣꯠꯄ ꯑꯗꯒꯤ ꯀꯥꯡꯍꯧꯗ ꯍꯥꯞꯄ ꯀꯥꯡꯁꯣꯏꯗ ꯍꯥꯞꯄ ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯌꯥꯝꯅ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯤꯡꯒꯣꯜ ꯈꯔꯁꯨ ꯎꯠꯂꯤꯁꯦ ꯗꯥꯏꯔꯦꯛ ꯔꯦꯁꯤꯄꯤꯗꯣ ꯍꯧ ꯌꯥꯏꯑꯕ ꯑꯗꯣ ꯍꯤꯡꯒꯣꯜ ꯄꯥꯝꯕ ꯑꯩꯒꯨꯝꯕ ꯃꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏꯅ ꯈꯟꯗꯅ ꯑꯩꯅ ꯑꯩ ꯍꯤꯡꯒꯣꯜꯁꯤꯁꯨ ꯁꯨꯝ ꯈꯔ ꯎꯠꯂꯤꯅꯦ ꯑꯇꯩꯁꯨ ꯌꯥꯝ ꯊꯥꯔꯤ ꯃꯊꯪ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯣꯔꯣꯛ ꯂꯩꯍꯥꯎ ꯃꯣꯔꯣꯛꯇꯣ ꯑꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯁ ꯄꯥꯟꯕꯗꯕ ꯃꯌꯥꯝ ꯑꯩ ꯁꯣꯔꯠꯇꯗꯤ ꯌꯥꯝ ꯎꯠꯆꯕꯅꯦ ꯑꯗꯨꯒ ꯎꯆꯦꯛꯅꯁꯨ ꯌꯥꯝ ꯆꯥꯏꯌꯦ ꯃꯥꯁꯦ ꯑꯩꯅ ꯑꯉꯥꯡꯕ ꯈꯜꯂꯒꯅꯦ ꯀꯪꯍꯜꯂꯦ ꯀꯌꯥꯝ ꯋꯥꯡꯒꯦꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯈꯨꯄꯥꯟꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯌꯣꯡꯒꯩ ꯄꯥꯟꯕꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛꯀꯤ ꯂꯦꯛꯊꯔ ꯄꯥꯟꯕꯤꯗꯣ ꯇꯧꯗꯦꯕ ꯁꯤꯒꯤ ꯂꯩꯍꯥꯎ ꯃꯣꯔꯣꯛ ꯍꯥꯏꯁꯦ ꯃꯊꯛꯇ ꯍꯥꯏꯒꯠꯂꯦ ꯌꯦꯡꯉꯨ ꯐꯨꯠ 5ꯒ ꯑꯩꯈꯣꯏꯒꯤ ꯐꯨꯠ 5 ꯍꯦꯜꯂꯦ ꯃꯥꯁꯦ 5-4 ꯋꯥꯡꯉꯝꯒꯅꯤ ꯃꯥꯁꯦ ꯑꯩꯅ ꯈꯟꯕꯗ ꯈꯨꯋꯥꯡ ꯊꯤꯕꯅꯦ ꯌꯦꯡꯉꯨꯇꯣ ꯄꯥꯟꯕꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯗꯤ ꯆꯥꯟꯅꯔꯨꯕ ꯍꯥꯏꯇꯥꯔꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯍꯥꯟꯅꯅꯅꯦꯀꯣ ꯉꯧꯔꯣꯛ ꯉꯧꯕꯤꯗꯣ ꯄꯥꯜꯂꯝꯃꯦꯕ ꯁꯤꯅ ꯉꯧꯗꯕꯤ ꯑꯁꯪꯕꯗꯒꯤ ꯉꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯂꯣ ꯆꯧꯒꯤꯒꯤ ꯔꯦꯁꯤꯄꯤꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯃꯌꯥꯝꯒꯤ ꯖꯦꯝ ꯁꯦꯝꯕ ꯑꯗꯒꯤ ꯆꯥ ꯑꯗꯩ ꯅꯧꯅ ꯁꯦꯝꯕꯤꯔꯣ ꯍꯥꯏꯁꯨ ꯁꯦꯝꯕ ꯁꯤꯅ ꯌꯦꯡꯉꯨꯇꯣ ꯎꯆꯦꯛ ꯆꯥꯏꯅꯦ ꯈꯤꯇꯪ ꯆꯥꯔꯒꯅꯦ ꯎꯆꯦꯛꯁꯤ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯃꯤ ꯇꯦꯅꯋꯥꯒꯨꯝꯕꯁꯤꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯃꯤ ꯁꯤꯗ ꯇꯦꯅꯋꯥꯗꯧ ꯇꯧꯕ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯎꯆꯦꯛꯁꯨ ꯍꯦꯛ ꯂꯩꯌꯦꯕ ꯃꯥꯁꯨ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯀꯣꯌꯜꯁꯨ ꯌꯥꯝ ꯆꯥꯏꯁꯦ ꯁꯤꯗꯗꯤ ꯀꯣꯌꯜꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯁꯣꯝꯗꯅ ꯕꯣꯛꯁꯋꯦ ꯑꯃꯅꯤ ꯊꯥꯔꯤ ꯑꯩꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯈꯔ ꯍꯦꯛꯈ꯭ꯔꯒꯦ ꯑꯉꯥꯡꯕ ꯈꯜꯂꯒ ꯑꯩ ꯀꯪꯍꯟꯖꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯌꯨꯛꯀꯤ ꯑꯩꯒꯤ ꯍꯦꯛꯇꯧꯕ ꯂꯩ ꯑꯗꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯁꯤꯅꯤ ꯑꯩꯅ ꯍꯦꯛꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯃꯊꯛꯇ ꯀꯥꯈꯠꯂꯦ ꯐꯖꯅ ꯆꯥꯝꯃꯦ ꯁꯤꯁꯤꯅꯅꯦ ꯉꯔꯥꯡ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯂꯩꯖꯔꯛꯄ ꯃꯣꯟꯁꯥꯎꯕꯤꯗꯨꯅꯤꯗꯣ ꯃꯁꯤꯗ ꯁꯔꯁꯣꯡꯒꯤ ꯁꯥꯛ ꯁꯤꯗ ꯃꯣꯟꯁꯥꯎꯕꯤ ꯆꯪꯉꯤ ꯑꯗꯒꯤ ꯄꯥꯂꯛ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯣ ꯑꯩ ꯄꯥꯂꯛ ꯍꯥꯞꯄꯔꯣꯏ ꯃꯣꯟꯁꯥꯎꯕꯤꯁꯤꯒ ꯍꯪꯒꯥꯝꯒꯗꯪ ꯇꯧꯔꯒ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯕ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯑꯣꯏꯅꯝꯕꯅꯦ ꯇꯟꯒ ꯆꯥꯔꯁꯨ ꯌꯥꯕꯅꯦ ꯆꯥꯛꯀ ꯎꯏ ꯂꯥꯎꯕꯗꯨꯒ ꯈꯤꯇꯪ ꯇꯧꯔꯒ ꯇꯣꯠꯂꯒ ꯆꯥꯕꯁꯨ ꯌꯥꯕꯅꯦ ꯑꯗꯣ ꯌꯥꯝ ꯊꯣꯛꯇꯕꯅꯤꯀꯣ ꯃꯌꯥꯝ ꯃꯤ ꯌꯥꯝꯃꯗꯤ ꯈꯔ ꯌꯥꯝꯅ ꯂꯧꯕꯤꯌꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ
ꯀ꯭ꯋꯥꯟꯇꯤꯇꯤꯁꯦ ꯍꯪꯒꯥꯝꯅꯗꯤ ꯈꯔ ꯍꯦꯟꯅ ꯂꯧꯕꯤꯌꯣ ꯍꯪꯒꯥꯝꯅ ꯁꯔꯨꯛ 2 ꯂꯧꯔꯦꯗꯅ ꯃꯣꯏꯅ ꯁꯔꯨꯛ ꯑꯃꯃꯝ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯃꯣꯟꯁꯥꯎꯕꯤꯒ ꯄꯥꯂꯛꯀꯗꯣ ꯑꯩꯒꯤꯗꯤ ꯄꯥꯂꯛꯁꯦ ꯍꯥꯞꯇ꯭ꯔꯦ ꯃꯣꯟꯁꯥꯎꯕꯤ ꯃꯔꯛꯇ ꯄꯥꯂꯛ ꯃꯆꯥ ꯃꯆꯥ ꯌꯥꯎꯋꯦꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯃꯆꯥ ꯃꯆꯥꯗꯨꯅ ꯑꯗꯨꯝ ꯑꯣꯏꯔꯁꯅꯨ ꯌꯥꯝ ꯊꯣꯡꯉꯔꯣꯏꯅ ꯈꯜꯂꯒ ꯃꯣꯟꯁꯥꯎꯕꯤ ꯑꯃꯈꯛꯇꯅꯤ ꯂꯩꯔꯤꯕ ꯂꯨꯄꯥ 10ꯂ ꯀꯩꯅꯣ ꯄꯤꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯦꯛꯆꯔꯛꯄ ꯍꯪꯒꯥꯝꯗꯨꯒ ꯑꯗꯨ ꯌꯥꯔꯤꯈꯩ ꯀꯨꯝ ꯁꯣꯏꯕꯤꯌꯨ ꯀꯩꯒꯤꯅꯣꯗ ꯃꯥꯁꯦ ꯍꯣꯔꯦꯟ ꯄꯨꯔꯥ ꯌꯥꯝ ꯊꯤꯅ ꯅꯩꯈꯥꯏꯔꯒ ꯊꯣꯡꯗꯣꯏꯅꯦꯕ ꯁꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯑꯩ ꯃꯣꯟꯁꯥꯎꯕꯤ ꯁꯣꯏꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯍꯪꯒꯥꯝꯁꯨ ꯁꯣꯏꯕ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯎꯠꯆꯔꯒꯦ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣꯗꯣ ꯁꯨꯝ ꯐꯨꯠꯂꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯄꯅ ꯈꯔ ꯃꯇꯝꯁꯦ ꯇꯦꯟꯁꯤꯜꯂꯦ ꯑꯗꯨꯅ ꯑꯩ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯀꯩꯝ ꯍꯥꯞꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯨꯝꯁꯦ ꯀꯣꯟ ꯊꯥꯁꯨ ꯌꯥꯏꯕ ꯑꯗꯣ ꯈꯔ ꯃꯨꯟꯅꯕ ꯑꯩꯅ ꯊꯨꯝꯁꯦ ꯑꯗꯨꯝ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯃꯥꯁꯦ ꯍꯨꯏꯁꯦꯜ 2ꯔꯛ ꯀꯥꯝꯊꯣꯛꯄꯤꯔꯅꯤ ꯈꯔ ꯍꯦꯟꯅꯁꯨ ꯀꯥꯝꯕ ꯌꯥꯏ ꯍꯦꯟꯅ ꯀꯥꯝꯁꯤꯜꯂꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯃꯁꯛ ꯌꯥꯝ ꯊꯤꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯅ 2ꯔꯛ ꯀꯥꯝꯃꯦ ꯑꯗꯨꯒꯤ ꯑꯋꯥꯠꯄꯗꯨꯅ ꯍꯣꯔꯦꯟ ꯇꯣꯉꯥꯟꯅ ꯊꯣꯡꯉꯒꯦꯅ ꯑꯃꯨꯔꯛ ꯀꯥꯝꯃꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯔꯛꯀ ꯀꯥꯝꯃꯦ ꯑꯗꯨꯒ ꯐꯖꯅ ꯏꯪꯊꯍꯜꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯦꯡꯉꯣ ꯀꯩꯝ ꯌꯥꯎꯔꯝꯗ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯇꯣ ꯍꯪꯒꯥꯝꯁꯦ ꯍꯪꯒꯥꯝꯗꯒꯤ ꯃꯍꯤ ꯊꯣꯛꯄꯗꯨꯅꯦ ꯑꯩꯒꯤ ꯈꯤꯇꯪ ꯍꯥꯞꯄꯗꯨꯅꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯅꯩꯈꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯅꯤꯅ ꯌꯥꯝꯅ ꯂꯨꯕꯗꯣ ꯑꯗꯨꯅ ꯑꯩ ꯈꯥꯡ ꯑꯃ ꯂꯧꯔꯦ ꯁꯤꯗ ꯑꯣꯏꯅ ꯊꯣꯡꯕꯁꯦ ꯎꯠꯆꯔꯛꯑꯒꯦ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣꯗꯣ ꯃꯍꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯍꯤꯁꯦ ꯐꯖꯅ ꯊꯣꯛꯑꯦ ꯍꯪꯒꯥꯝꯗꯒꯤ ꯃꯣꯟꯁꯥꯎꯕꯤꯗꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯇꯤꯜꯍꯧ ꯈꯔ ꯀꯨꯞꯇꯛꯅ ꯁꯣꯏꯔꯒ ꯇꯤꯜꯍꯧ 2ꯒꯤ ꯆꯥꯡꯗ ꯍꯥꯞꯆꯤꯜꯂꯦ ꯇꯤꯜꯍꯧ 2 ꯍꯥꯏꯁꯦ ꯇꯤꯜꯍꯧ ꯑꯄꯤꯛꯄꯅꯤꯀꯣ ꯑꯩ ꯍꯤꯟꯖꯥꯡꯁꯤ ꯌꯥꯝꯗꯕꯒꯤꯅꯤ ꯍꯤꯟꯖꯥꯡ ꯌꯥꯝꯕꯩ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯂꯧꯕꯤꯌꯣꯕꯀꯣ ꯍꯤꯟꯖꯥꯡ ꯌꯥꯝꯕꯗꯤ ꯇꯤꯜꯍꯧ ꯈꯔ ꯍꯦꯟꯅ ꯌꯥꯝꯃꯒꯅ 2, 3 ꯇꯤꯜꯍꯧꯁꯦ ꯑꯗꯒꯤ ꯁꯤꯡꯁꯤꯁꯨ ꯀꯕꯛ ꯁꯨꯒꯥꯏꯔꯦ ꯁꯣꯏꯔꯁꯨ ꯌꯥꯏꯀꯣ ꯃꯀꯛ ꯄꯨꯔꯥ ꯄꯦꯁꯀꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯣꯔꯣꯛ 5ꯃꯨꯛ ꯍꯥꯞꯄꯦ ꯃꯇꯦꯛ ꯑꯩꯅ ꯈꯥꯏꯗꯠꯂꯒ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯅ ꯆꯅꯝꯁꯤꯁꯨ ꯀꯕꯛ ꯁꯨꯔꯦ ꯑꯗꯨꯒ ꯂꯩꯊꯔꯒꯅꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯈꯥꯏꯔꯒ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯍꯦꯅꯥꯏ ꯇꯥꯏꯞ ꯂꯩꯇꯥꯏꯅꯦ ꯍꯦꯅꯥ ꯃꯁꯛ ꯌꯥꯝ ꯃꯥꯟꯕꯅꯦ ꯄꯦꯁ ꯑꯣꯏꯍꯜꯂꯛꯇꯣꯏꯅꯦꯕ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯊꯥꯖꯗ ꯑꯩꯗꯤ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯃꯌꯥꯝ ꯑꯝꯇꯪ ꯆꯥꯕꯤꯌꯨ ꯃꯅꯤꯄꯨꯔꯗꯗꯤ ꯑꯌꯥꯝꯕꯅ ꯁꯨꯝꯕꯁꯤ ꯊꯣꯡꯅꯗꯦꯗꯅ ꯄꯟꯖꯥꯕꯇꯗꯤ ꯁꯔꯁꯣꯡꯒꯤ ꯆꯥꯛ ꯍꯥꯏꯗ꯭ꯔꯥ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯈꯩ ꯑꯌꯥꯝꯕ ꯆꯥꯔꯝꯒꯅꯤ ꯄꯟꯖꯥꯕꯇ ꯂꯩꯕ ꯃꯤꯁꯨ ꯆꯥꯔꯝꯒꯅꯤ ꯑꯗꯣ ꯆꯥꯗꯕ ꯃꯤ ꯑꯃꯨꯛꯇꯪ ꯆꯥꯔ ꯌꯦꯡꯉꯨꯕꯤꯌꯣ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯄꯟꯊꯥꯅꯤꯅꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯝꯈꯥꯏꯕꯤꯌꯨ ꯑꯩꯗꯤ ꯇꯟꯒꯤ ꯍꯧꯕꯒꯤꯅꯦ ꯁꯤ ꯂꯩꯇ꯭ꯔꯒꯅ ꯒ꯭ꯂꯥꯁꯀꯨꯝꯕꯅ ꯅꯝꯃꯁꯨ ꯌꯥꯏꯀꯣ ꯃꯔꯛꯇ ꯑꯃꯨꯛ ꯈꯨꯝꯖꯤꯟꯕꯤꯔꯣ ꯑꯃꯨꯛ ꯅꯝꯈꯥꯏꯕꯤꯔꯣ ꯏꯁꯤꯡꯗꯤ ꯁꯨꯡꯍꯥꯞ ꯍꯥꯞꯄꯤꯔꯨꯅꯨ ꯍꯣꯔꯦꯟ ꯏꯁꯤꯡ ꯗꯔꯀꯥꯔ ꯇꯥꯔꯛꯑꯒꯗꯤ ꯍꯥꯞꯅꯕ ꯈꯔ ꯁꯥꯍꯜꯂꯒꯕꯨꯗꯤ ꯊꯝꯕꯤꯌꯣ ꯑꯌꯤꯡꯕꯗꯤ ꯍꯥꯞꯄꯤꯔꯨꯅꯨ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯨꯡꯍꯥꯞ ꯍꯥꯞꯇꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯀꯩꯅꯣꯗ ꯑꯩꯅ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯞꯄꯒ ꯍꯪꯒꯥꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯁꯤ ꯃꯍꯤ ꯍꯥꯞꯄꯒ ꯆꯥꯕ ꯌꯥꯕ ꯍꯤꯟꯖꯥꯡ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯅꯪ ꯂꯥꯎꯔꯒ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯣꯛꯇꯒ ꯇꯩ ꯑꯗꯨꯃꯥꯏꯅ ꯄꯦꯁ ꯒꯤ ꯃꯑꯣꯡꯅꯦ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁꯦ ꯈꯔ ꯌꯥꯁꯜꯂꯦ ꯃꯌꯥꯝ ꯃꯁꯛꯁꯦ ꯍꯧꯖꯤꯛ ꯐꯖꯗ꯭ꯔꯤꯗꯅꯀꯣ ꯑꯗꯣ ꯃꯥꯁꯦ ꯌꯥꯝꯅ ꯄꯣꯠ ꯆꯩ ꯆꯪꯗꯕꯅꯦ ꯍꯥꯏꯗꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯑꯗꯨ ꯑꯗꯥ ꯑꯗꯩ ꯃꯁꯥꯂꯥ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯥꯁꯦ ꯄꯥꯏꯕ ꯈꯤꯇꯪ ꯀꯨꯏ ꯆꯪꯉꯦ ꯈꯔ ꯍꯦꯟꯅ ꯃꯨꯟꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯤꯟꯕꯁꯤꯅꯅꯦ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯍꯥꯎꯋꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯁꯛꯁꯦ ꯆꯦꯟꯖ ꯂꯥꯛꯑꯕꯅꯤ ꯃꯌꯥꯝ ꯑꯩꯁꯤꯗ ꯃꯆꯨ ꯃꯔꯥꯡ ꯑꯗꯒꯤ ꯀꯩꯝꯇ ꯊꯥꯛꯇ꯭ꯔꯤꯀꯣ ꯃꯣꯔꯣꯛ ꯑꯁꯪꯕꯅꯦ ꯇꯤꯜꯍꯧꯅꯦ ꯑꯗꯩ ꯆꯅꯝꯅꯦ ꯁꯤꯡꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯈꯛꯇꯅꯤ ꯊꯥꯛꯏꯁꯦ ꯍꯥꯟꯅ ꯄꯨꯔꯥ ꯃꯥꯁꯦ ꯄꯦꯁ ꯑꯣꯜꯍꯟꯈꯤꯗꯣꯏꯅꯦ ꯈꯔ ꯃꯨꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯀꯩ ꯊꯥꯛꯀꯗꯒꯦꯗ ꯁꯤ ꯑꯩꯅ ꯊꯥꯛꯏꯁꯦ ꯃꯌꯥꯝ ꯕꯦꯁꯣꯟ ꯅꯠꯇꯦ ꯑꯇꯥꯅꯦ ꯑꯇꯥ ꯆꯥꯃꯁ ꯑꯃꯒꯅꯦꯀꯣ ꯈꯤꯇꯪ ꯍꯦꯟꯅ ꯊꯥꯛꯑꯦ ꯑꯩꯅ ꯑꯃꯈꯛꯇꯪ ꯊꯥꯛꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕ ꯑꯗꯣ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯑꯗꯣ ꯈꯤꯇꯪ ꯑꯃꯒ ꯊꯥꯛꯑꯦ ꯌꯥꯝ ꯊꯥꯛꯆꯜꯂꯒꯁꯨ ꯍꯥꯎꯔꯣꯏꯗꯣꯏꯅꯤꯀꯣ ꯆꯥꯡꯗꯣ ꯌꯦꯡꯉ ꯊꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯇꯥꯁꯦ ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤꯅꯦꯀꯣ ꯃꯁꯥꯁꯦ ꯄꯨꯔꯥ ꯃꯣꯟꯊꯔꯝꯃꯦꯗꯣ ꯃꯁꯛꯁꯦ ꯐꯖꯔꯗ꯭ꯔꯥ ꯑꯗꯣ ꯍꯤꯟꯖꯥꯡꯁꯤꯗꯤ ꯈꯨꯌꯥꯝꯗ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯤ ꯂꯣꯏꯅ ꯄꯦꯊꯈ꯭ꯔꯦꯕ ꯁꯤꯗꯤ ꯌꯥꯔꯦ ꯃꯨꯜꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯦ ꯁꯣꯛ ꯇꯧꯔꯅꯤ ꯁꯣꯛ ꯇꯧꯕꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯆꯥꯊꯥꯎꯅ ꯀꯩꯅ ꯇꯧꯕ ꯍꯥꯎꯇꯦ ꯘꯤꯅ ꯍꯥꯎꯋꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯁꯥꯂꯥ ꯀꯩꯝ ꯍꯥꯞꯄꯣꯏ ꯁꯤꯗ ꯑꯃꯈꯛꯇꯪꯗꯤ ꯍꯥꯞꯄꯛꯀꯅꯤꯀꯣ ꯃꯁꯥꯂꯥ ꯀꯩꯅꯣꯗ ꯑꯍꯥꯟꯕꯗ ꯃꯣꯔꯣꯛ 2ꯈꯛ ꯊꯥꯗꯔꯦ ꯁꯨꯝ ꯑꯉꯥꯡꯕ ꯑꯩ ꯑꯁꯪꯕꯗꯤ ꯐꯖꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯁꯤꯗ ꯍꯤꯡ ꯑꯃ ꯊꯥꯗꯔꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯁꯥꯂꯥꯅ ꯍꯥꯞꯇꯣꯏꯁꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯗꯣ
ꯑꯗ ꯍꯦꯟꯅ ꯀꯩꯝ ꯍꯥꯞꯄꯣ ꯁꯤꯗ ꯖꯤꯔꯥ ꯃꯔꯨ ꯑꯗꯨ ꯑꯗꯥ ꯃꯁꯥꯂꯥ ꯑꯗꯨꯗ ꯍꯥꯞꯄꯦ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯁꯥꯂꯥ ꯍꯥꯞꯄ ꯀꯩꯝ ꯍꯥꯎꯇꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯉꯁꯥꯏ ꯀꯣꯟꯗꯣ ꯆꯥꯎꯃꯟꯕꯅꯤꯅ ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛꯀꯤ ꯍꯪꯒꯥꯝꯒꯤ ꯁꯔꯁꯣꯡꯒꯤ ꯁꯥꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯔꯀꯥ ꯇꯧꯕꯤꯕꯅꯦꯕ ꯑꯃꯨꯛ ꯍꯟꯅ ꯐ꯭ꯔꯥꯏ ꯇꯧ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯩꯝ ꯊꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯤꯗꯅꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤꯗꯣ ꯑꯩ ꯈꯤꯇꯪ ꯄꯛꯑꯦ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯇꯧꯔꯒ ꯏꯟꯖꯥꯡꯁꯤ ꯌꯥꯝꯗꯕꯒꯤ ꯈꯤꯇꯪ ꯍꯩꯖꯤꯜꯂꯒꯦ ꯃꯍꯥꯎꯅꯤ ꯃꯌꯥꯝ ꯑꯣꯏꯅꯝꯕꯅꯦ ꯊꯥꯖꯗꯅ ꯑꯗꯣ ꯑꯩ ꯍꯤꯟꯖꯥꯡꯁꯤ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤ 2 ꯈꯛꯇꯅꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ ꯍꯁꯕꯦꯟ ꯏꯕꯥꯅꯤ ꯆꯥꯅꯕꯅꯦ ꯈꯔ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯇꯟꯒꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯇꯟꯒꯁꯨ ꯍꯥꯎꯏ ꯆꯥꯛꯀꯁꯨ ꯍꯥꯎꯏ ꯑꯗꯨꯒ ꯌꯥꯝ ꯑꯣꯏꯅꯝꯅ ꯍꯥꯎꯕꯅꯦ ꯑꯗꯣ ꯃꯁꯛꯇꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯣꯛꯇ ꯇꯩꯅꯕꯗꯣ ꯑꯗꯨꯒ ꯃꯥꯟꯅꯕꯅꯦꯅ ꯑꯗꯣ ꯄꯨꯔꯥ ꯄꯦꯁ ꯑꯣꯜꯂꯗ꯭ꯔꯥ ꯁꯤꯗꯒꯤꯗꯤ ꯌꯥꯔꯦ ꯃꯌꯥꯝ ꯑꯣꯏꯅ ꯁꯣꯛ ꯇꯧꯔꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯊꯣꯡꯖꯤꯜꯂꯗꯤ ꯀꯥꯁꯤꯜꯂꯅꯤ ꯑꯗꯨꯅ ꯃꯨꯠꯊꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝꯅꯒꯨꯝꯕꯅ ꯐꯗꯤꯒꯣꯝ ꯊꯥꯛꯅꯤꯡꯉꯁꯨ ꯊꯥꯛꯑꯦꯀꯣ ꯑꯗꯣ ꯐꯗꯤꯒꯣꯝꯒꯨꯝꯕ ꯊꯥꯛꯄꯒꯤꯁꯨ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯕꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯃꯌꯥꯝ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯀꯣ ꯇꯨ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯔꯒ ꯈꯪꯒꯅꯤ ꯃꯌꯥꯝ ꯊꯣꯡꯉꯒ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯝꯃꯗꯤ ꯃꯣꯔꯣꯛꯀꯁꯦ ꯁꯥꯇꯛ ꯇꯧꯕꯅꯦꯕ ꯃꯥꯗꯤ ꯑꯁꯪꯕꯗꯨꯁꯨ ꯐꯖꯅ ꯍꯥꯞꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ